Ahanbada marube pauk thamjari. Chief Minister N.Biren na Start of India yatra van ngashi shyam secretariat ke Lamthakhre. Prime Minister Narendra Modi ki khongchat awang nongpok bharat ki meeyamda churambani haina hannagi Chief Minister O.Ibobi na phongdokhre. Amadi Revenue Minister Karam Shyam na mayang langjing taningi khunja singda nouna allotment touraba pattadarsingda Jamabandi yenthokhre. Kurumjari Times of Manipur News yang birbe punungpu kumanthem gentle na taram nokjari hojing miyam da pauk shantok na pijari. Start of India Sing X Private Limited amadi Planning Department na khusamnaduna Department of Industrial Policy and Promotion ge initiative makhada Start of India yatra van ngashi Manipur gi Chief Minister N.Biren na CM Secretariat mamangdagi Lamthakhre. Ngashi dagi hogduna tha asigi 12 fauba Manipur Technical University, Manipur Institute of Technology, National Institute of Technology, Central Agricultural University, National Institute of Electronic and Information Technology, Manipur University, Indira Gandhi National Tribal University, amadi Indian Institute of Information Technology yauna Manipur gi manung hanjinba mafam kayada leiriba mahiloisang singda chatuna khutsa haiba mahiloising khangatuna makhoigi pamjaba amadi haijaba lamda chatnanaba khudongchaba ama pigadawri. Start of India yatra van launch tawbagi thoram aduga mari lenana Chief Minister N.Biren na Prime Minister Narendra Modi gi midyang makhada lamdam asigi khutsa hairaba sufam nongpham khangdana leiriba naha kayada Start of India gi ahanba tangka ki oina kudong sabo kya pi khraba tungda ani suba tangka ki oina su naha kya da scheme asigi makhada konsinduna kudong sabo sing phangalagani ngasi launch tawriba yatra van asigi maroiba pandamde khutsa hairaba mahiroi sing khangdoklaga enroll tawduna makhoida losinduna leiramba talent sing adu makhong sombiduna scheme asigi khuthangda kari tawba yabage haibadu sarkar asina khangnaragani haikhe. Bharat Sarkar gi edum Prime Minister Narendra Modi gi makhada aikoina youth aduga masa masagi makhut masa haiba miyoi singda Bharat sintungna da pirakpa kanaba fanganaba masa namsa bu kujenaba gi adum makhada adugi scheme ni startup se ado hujik amuk laiba ngasi legi launch tawriba sina maruina institution singda satra mahiroi singda leilu mogi talent mogi leilu posing lokena madu khangtoga mingchal halaga moyo chanaba pot kari 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 ya ge hebdo dongna bani hujik phawboda ikoi revenue stage the start of ki 1 crore gi 1 crore or adugi near nakpada kunma panne khone matam da khanri se madugi manunga koi grant ki 30% ga uduna koi 44 crore means 40% ko moi koi thadokre bank ta kisu moida hujiki 29 rambusi da fangan gare bank ta kisu fangan gare adis the ideas she revenue says because you could aduga ideas says idana koi lakh taruk kum gi sang da pibuni paisa moida pigadori ba moida thada bidor paisa si karino kramais ke nagada ke kari dogol ke karino haibu sumnagi ma khutsa hai haibu no yado business ki idea ma su pi da yado na high business training pi aduna masigi mi sani mu ki training si Lakliba Lok Sabha Mikhal gi matang da paladuna Chief Minister N.Biren makataraduna BJP lengak asida miyamna thajaba lei haibasi handak Prime Minister Narendra Modi na Imphal da laklamba da tinkiba miyamna sakhini lakliba Lok Sabha Mikhal asida su North East ke seat kunmanga gi manung da seat kunmathoi kunithoi de BJP mai pakani haikhe. Recently Honorable Prime Minister has visited my dear friends and people have seen the crowd support of the Bharat of the party, confidence of the peoples. Aduna, I Manipur from my state, from our state, one from outer, and one from inner. That is 10%. Considering from the northeast, out of 25, at least 20-21 MP will be. Prime Minister Narendra Modi gi awang nongpok bharat ki khongchat adu miyam da mai susilambani Citizenship Amendment Bill 2013 asi pass tawba yaroi haina hanagi Chief Minister O.Ibobi na phongdokhre wafam asi ngasi Congress Bhavan da pangthokpa pawgi mifam da phongdokhibani
Manipur Pradesh Congress Committee ki President Tian Hawkip yauna pangthokiba paugi mifam aduda MLA sing hanagi MLA sing amadi party ki lusingba singsu saruk yakhe okram O.Ibobi na makha taraduna Prime Minister Narendra Modi na Manipur yauna North East State ta laklamba asi yamna nungai tha asigi marida Imphal da laktuna project kaya sangaram le aduga project kharana urep uyung tamnam le masimak lamdam asigi miyam amasung sarkarna Prime Minister gi mafamda thamkhiba thajaba adudagi tayonabani Prime Minister ki khongchat aduda lamdam asigi miyamna anoba asa thamningai leite amromda Congress Party na mangjona na hangkhibo wahang gi pakhumsu piramba ngamkhide vote mamangda BJP na thamkhiba thajaba kaya adugi matangda asengba asumba adu khangnaba Congress na wahang adu hangkhibani adubu Manipur yauna North East da package pi bagi mahuta mai oina sukhalamkhe Citizenship Amendment Bill 2023 ki mayokta North East Students Organization Nesona thasigi nipanda awang nongpok bharat ta pung 13 gi total shutdown lamthakhre Prime Minister na Citizenship Amendment Bill 2023 asi Parliament da pass tawna ba honaragani haina silchar da pangthokpa rally amada lauthoklamdagi hojikti awang nongpok bharat ki miyam gi thamoi da khoisauna ba pokle hairiba bill asi party sine yaba ngamloi aduga bharat ki parliament da pass tawgosu yaroi masigi mayakta Congress Party asina lepkani bill asina North East miyam amadi yelomi singda asogo saifu ama pigani haike moina adum 1000 crore hoina hena moina pushan batare bse masi akoina sajal laka haijen banate ko budget ta yauri bane masi ba adu entire country siga haije akoina sajal ga haibante aduna ni aina lairik pabiu budget pabiu lairik patana khangdana pahai haijen bse akoi chuba masigum masidi akoi miyam gi representative oiraga miyam na thajaba walakani loina mayam punamak okram O.Ibobi na makha tana haikibada BJP gi wangang loi amani haiba amana mamangi Congress ki sasan matamda yamlaba senfam crore lising mapan hena pusilamdana madugi senfam adugi sendoi singna bahonabada karimata tawba ngamdre haina ngang saklibasi khanglaga nganglibra natraga khangdana nganglibra fazana lairik pabiraga ngangbibana fagani masina praja singda aranba ama tamsina bahonare hiram aside Manipur da nate state khudimak loina leiba ngaktani hojik Prime Minister Oiriba Narendra Modi na Gujarat ki Chief Minister oiringai matamda lakh amaga crore 113 ke sendon leikhi India ki manungda ahum suba sendon chauna tonba state ama oikhe masi haijin banate record na sakheni lisingani taranipan taramapan ge oina Gujarat ta lakh ahum lising taranipan crore henba sendon toli amaromda BJP na panbe state Maharashtra na ahan boina aduga UP na sendon chauna tonba state oiduna leire state asida su hojik paliba sarkar asina lupa crore sama gu humangarom puthari masi handak puthokiba budget ta mayek sengna utlabani amoromda Prime Minister na election mamangda BJP na sarkar pahelu ban blockade lehaloi haina miyam da haikibadu ban amadi blockade taholibasi Modi na tahonba oiramle mahangna kanagumba kharaga manaraga natraga insilaga tahonba oiramle haina phongdokhre ban blockade tawrami sidi sponsor ban blockade tarame sponsor se kanana honorable Prime Minister Narendra Modi ji na kana no yanaraga noi akoina sarkar paidre ban blockade tawna sponsor ban blockade oirame ba Manipur da tawrami sidi maybe any ILP ki oibai ama oibai adu sire da kanogi BJP led government hack lakpadagi ban blockade lehendri duni na hayaba adu di moina tahunba oirame ban blockade sidi kanaguma khrada insilaga instigate tawraga noi sukha thado kanu ban blockade se adum tawle yun sponsor ban blockade oirame ba Revenue Minister Karam Shyam na mayang langjing taningi khunja singda nouna allotment touraba pattadarsingda Jamabandi yenthokhre mayang langjing taning community hall da pangthokiba thoramadu Manipur State Planning Board ki Deputy Chairman S Rajan Imphal West ki Deputy Commissioner N Pravin amadi SDO KS Biseshwar su saruk yakhe thoramadu da wangaladuna Minister Karam Shyam na lam pithok pisinda rajniti tawbi hainabi aikoi khudimangna thadoksi isagi lambu aikoi khudimangna section na thambagum leiba ki oiba thabak thoram singdasu section na thodang lominase ngasi allotment piriba patadar singna athuba matamda thifam thokpa premium sing thidokpio haike hojik paugi merakthana ten babre matang logjare Bimana nang nupa du bumayamana yapote lobu sakharba natro Chakre ima aduiti cha injang du loisenaba tawrodana Bishon du tot pelorabadi injang iti thawraga lorabane adu ima dukan dagi bishon du go machanduga leibiruragera hoi hoi ima logirurake bungo besolamaga masalamaga dapi ne
Kanglipagi spices industry ki production lobiron iram dong ki posu ere potjan ju yaw tre chang sok tre adoi ne KSI na hogi ba sei try panji da puthoi ba production yang rajan ginger powder chili powder turmeric powder cinnamon powder mithi jira powder amadi hairi bo loinana sa masal amadi machal lapowa mayang manadaba packaging system so oraba Manipur da hanan boina spices industry da ISO 9001 2008 amadi ISO 9001 2015 phangmada natana trademark su registration toraba KSI ki product mak sizinabiu Sina khwai dagi hena pharena boni na pire imni Ima, KSI product sidi yam phabani. First All Manipur Men's Open Imoinu Lamsang Lamjel 2019 under the guidance of Athletic Association of Manipur, organized by Irat Thogaluf Itholuf, will be held on 18 January 2019 at SWC Hairangoitong, Imphal West. First, second, third prizes will be rupees 20,000, 15,000 and 10,000 with trophy and certificates. Consolation prizes from 4 to 10 position will be 1,000 each with certificate and gift. Last date of form submission 10 January 2019. Form available. Three Brothers Cafe, Head Office, Itholop, Hairangoitong, Kaitel. Head Office, Athletic Association Manipur, Polo Ground, Maning. Kumar Variety Store, opposite Singjamai Supermarket, KD and Sons Enterprises, Andro Parking. Daf, Kaisampat Junction. Anicare Veterinary Clinic, Khonang Anikarak. AR Mobile Soft, Lilong Bazaar. And Pangambum Dukan, P. Chetun, Congo Bazaar. The first 300 players who submitted registration form will be selected for the Lamjel. Breaking matungda miyamda makatabo pau pijari. Andro Kendra bu hena sakot hanabagi lokhalakpa khongthangi manungsana Kendra sigi MLA su oiriba Mahut Minister Thongnongjom Shyam Kumarna hakthengnana yengshinbaga loinana miyamda khusinakhre. Afava asengba mahusagi fazabana thalaba mafamda lamkoiba singbu lehenduna makhoigi pungning singsinabagi pandamda Haikol haina mingthonba homestay among ngasi Minister Shyam Kumarna sangha khibaga loinana Tepui Karam village ta sagadoriba ka kunmari legadaba resort home stay amasu sanabasu urep yung tamke homestay asida lamkoiba singna makhoigi yumda leibada nungaiba adugumna phawhonba ngamnaba mawongda homestay asi sari haina Minister Shyam Kumarna phongdokhre mana makataraduna homestay asi thahumgi manungda loshingani Manipurda lamkoiba singna lakpada leifam safamgi mayoknariba khudong sadaba kokhanaba amadi Manipur bu lamkoifam ama ohenabagi pandamda homestay asi sanaba thorang tawbani haina su phongdokhre Manipurgi leiba haipa leipan amadi sing masagi phajaba singgi phajaba umwangsi udaki sausi umangi sausi myamsi ngakpiyu kanbiyu amadi environment bu kanbiyu madu khatana khoi lamdam masigi economy da seminon hendore bene aduga global warming da aing sai sang kaithara ko myamsing asu phabangam godi haiduna ai appeal tawi aduna lamdam masi ngasidi Manipur si malemgi lepakya sakhangba sana khonabada amadi matamgi khoigi natural beauty si ngakna siran thambada amadi Hauzik semgat sagatpagi thabak chathariba mahiroi lising ahum hena thamba yagadaba Androge Kasturba Gandhi Valika Vidyalaya ge building Andro High School amadi tha asigi manungda loisinaba thorang liba Huika Primary Girls Hostel gi fibamsu Minister na hakthengnana yengshinkhe ji khoigi tungalaiba building asi Ministry ki Pandagi koi lorga saba adumba Huika High School ki girl hostel ni si Ministry na pirakpadi 100 bedded girl hostel ni aduba praja gi daka laibagi matungina koi sida 500 capacity mong na koi sagat pane mong koi MLA Pandagi praja ki support ko loina kari gun habda ngasidi malem chawkhala Manipur chawkhala habi adu education hawdagadi yadaba khungangi ayamana koi gi nupi singje nupi da education शिक्षा सिने थिन पेरे कांदा माले मसा होगा दम दना nupi sing goiba Amaromda MLA gi local area development fund gi saba huikap awang lekai multipurpose community hall su Minister na miyamda khusinakhe JCILPS Manipur na hanadagi lawduna lakwa citizenship amendment bill singani taratruk Parliament pass over yaroi haiba firep adu ngasi su hongba leite haina JCILPS ki cherol amana hairi cherol aduna makha taribadi North East India ki state singda maroina Manipur gumba mitop mian cha singna lak
खलवा स्टेट सिंगदे अमुका हेना अचौब सैथें पीगदब बिल असि लाक्लिबा पार्लियामेंट की विंटर सेशन दा पास तौरगनी हाइना प्राइम मिनिस्टर नरेंद्र मोदी ना थासी मरीदा सिलचरदा लाउथोलंबा अदु मियामगी मायोक्तनी असम की बिल असि यानिंगदे हाइना लेंगाकना फोंगना वारेप लौख्रे मरम अदुना मणिपुर लेंगाकनासु बिल असि यानिंगदे हाइबगी वारेप लौगदबनी लोइनना वारेप अदु भारत सरकार दा थादुना खंगनगदबनी बिल असि मायोक्ता संगसिलिबा खोंजंग कया असि असुंबा खोंजंगनी political advantage launaba khalaga iraibak iramdam mitopta adusu foreigner da sinathokpa JCILPS na sungya yabangamloi karingba miyamgi kholau asibu thawai bidrabadi manipur miyam galoinena JCILPS na akanba khongjang kya sangsilagani hairi Sinmi singnaba bharat lengaki mayokta Central Trade Union amasung employees loop singna hayeng amasung hangchit leibak sin mathungna sangsin gadoriba General strike asi lamdam asidasu mai pangna sangsil asi haina coordinating body of trade union manipur gi cherol amana hairakli mapandagi mitop sanglakpagi wathok sauna leiriba state asidadi citizenship amendment bill singani taratruk asina sauna saitheng pigani haina social scientist Danavid Laistrom na phongdokhre ngasi tom TV news ka akhanana unaba amada mahangna makhatana Hindu dharma satpa tongan ba kanglup ki miyoi singna India da matam khara leiragadi citizen on ba yai haiba wafam ama lakleba si yamna luba wafam amani awang nongpok bharat tadi yelhumi nataba miyoi kya ama hanadagi hauna leiribani amaromda state asidasu mapandagi mitop kya sangsilakle haibagi wathok sauna leiri matam asida citizenship amendment bill singani taratrukna asoba saitheng ama pigani awang nongpok ta leiriba miyam amadi tongan ba CSO singna kupna miyeng sangbagi tangai fadaba lei haike Racial is khara khenabanina aidi khoigi saksu adagi dharma culture tongan hirom kudimukta khenabanina masina yeng tungda yamna khoigi miyamda ningdol ponggadaba waba leini habagi thajaba aigi market gi thamjage Amaromda National Students Union of India Manipur gi State General Secretary N. Shyamandana nasu citizenship amendment bill singani taratruk pass tongna ba honarakpagi mayokta akanba mawong da yaning da phongdokhre Congress Bhavan da leiba nesugi office da pangthokpa pawgi mifam da mahangna makhatana maruina Hindu lining da yumpham oiba bill asina Manipur yauna North East da leiriba miyam da sauna saitheng pigani Pakistan yauna atopa leibak da gi laklaga Bharat da leiriba Muslim nataba Hindu amadi atopa lining chatpa miyoi singna sahi khara leiragadi citizen oiba yahangadoriba bill asida yauri bill asina Sana kragadi yalongmi kya mutkiba yabagi asoba ki baleri yumthangnariba Meghalaya state tadi state adugi sarkar na bill asi satnaba yaroi haina cabinet na warep lawkiba leikre state asidasu hojik paliba sarkar asinasu bill asigi mayokta leibiu safeguard lei leina saigi outsider gi hauji outsider gi issue hauji am chauna leiri so safeguard sungai leitaba Manipur di kaino oidi je bill jina CJ amna mi paijare NSI Manipur state na masi je government of kind of the central government the masi sang di ya go revoke to bio ana NSI Manipur state na haijari North East Students Organization a Citizenship Amendment Bill gi mayokta kaukiba total shutdown gi khongjang bu sokoladuna hayeng ayuk pung manga dagi numidang wairam pung mari fawba MSU na Manipur ban kaukhre ngasi MSU gi head office ta pangthokiba pawgi mifam amada Union asigi president Manjit Sarang Themna awang nongpok Bharat ki state singi leiriba mahiroi lup nipana citizenship amendment bill gi mayokta leplibani bill asi athuba matamda parliament da khana duna putholagani haina prime minister na lauthokiba si yamna laibak thibani wafam asi akan momong da condemn tawi bill asi awang nongpok miyam gi apam gi mayoktani haike Buddhism Jainism okay Parsism adi Hindu chatpa Bangladesh tagi Afghanistan tagi Pakistan tagi lakadoriba kogi chahi taruk leiraba miyosing koi India gi citizen amani haina masa khangane habsa Manipur gi miyam gi ne yam laibak thiba ong problem dam gi miyam gi ne laibak thiba ma khangne na neso madi am sun lauzai maram na koi hayeng hung phana chatha dore banna se koi amdam se gi miyam na subung phana support to birakan so ko pirakan dai koi makan ba makal gi koi notice tong to thok thiba Manipur da mukta thok thiba makal gi ban koi mi tak ko ban makak ohin view loina Tungda Union asigi office ta citizenship amendment bill gi copy amasu pawmi singi mamang da putoktana mai thakhe Sahi asigi oina horticulture amadi soil conservation department na puthokpa calendar ngasi mohut minister T Shyam Kumar na release tawkhre ngasi horticulture and soil conservation gi office ta pangthokhiba asamba thoramadu da department asigi makok thongba official singna saruk yakhe
90% होइबा tamna 10% होइबा अदुम जगह अमनि जगह से डिपार्टमेंट सिना मेन पावर की वापा क्या लेरगा सु अमदि लमी सबै khongchat क्या लेरगा सु डिपार्टमेंट सिना लेप ngasi फाउदा प्रजा की होनजे थबकसिंग असिदा अमता प्रजा की थमोय सोनाबा अमदि गवर्नमेंट असिना डिपार्टमेंट सिना होनगिजि अदु प्रजा सिंग मरकता डिपार्टमेंट पाक थब थम खुदिंगमक्ता निंग थुंदबा अमदि पेनदबा मयाम लेरम याय अदु लाक्तब सही हजिक पाव की मरकथन अतेन बब्रे मतंग लोमिनसी मचलगी सासेनबा प्रोडक्ट सिंदगी चेक्सिनबियु Kanglaipak Spices Industry na puthokpa Machalgi atopa manaba manufacturing unit amata leijade KSI na puthokpa Machalgi asengba products sing asibu khangnabagidama packaging da KSI logo Kanglaipak Spices Industry yaubara haina check tobiu amasung packaging da ISO 9001-2008 or ISO 9001 or 2015 asi yaubara haina check tobiu lalamung makhong takhelamam lekai rims road factory thangwaiban sinam lekai haina thari basin nataba atopa amata machalgi asengba product natte sasinaba amasung malhanba singdagi checksinbiu hena kupa marol khangnaba lengsinbirau machal Kanglaipak Spices Industry lalamung makhong takhelamam lekai rims road factory thangmiban sinam lekai near lamphel lampak natraga logon tobiu www.machalspices.com or facebook/machalspices natraga email tobirau info@machalspices.com Tom TV na adongi dama New Year gi oina offer pizari ba offer si LED TV 32 inch ama leibada Tata Sky ama free da hapchari TV SC hoji market ki rate da 14,500 piba TV ni hariba TV SC supnatagi 12,999 da offer pizari khudong chaba asi lobiyu akaknaba matamni tanjang ase manghan biganu Tom TV na leijari basi adongi damaktani ब्रेक के मतुंग दा मयाम को नताराम नोक्चरे रिपब्लिक डे नुमित नक्सिलपगी इरोइना थोनिंग दब थौदोक थोक्तनबगी दमक इम्फाल वेस्ट डिस्ट्रिक्ट पुलिस ना लौखलप सेक्शन थौरांगे सरगा मोइना ngasi सिटी पुलिस स्टेशन की मनुंग सनबा धर्मशाला की अकोइबदा इम्फाल वेस्ट सीडीओ की डिप्यूटी एसपी अमित कुमार मोइरांग थेम की मियंग मखादा सीडीओ बाजार यूनिट ना पाक्सना कॉम्बिंग ऑपरेशन चथखरे नुमित युंग मतुंग पुंग अनि मखाई दगे अहुम मखाई फावबा चथखिबा ऑपरेशन अदुदा पुन्ना मियोय सनीगा 13 मसा मसागे सक्ताक से पुथोक हंदुना मसक खंगदोखे मदुदा मतिक साबा सक्ताक से पुथोक ngमदबा मियोय 13 मखा ताना वेरिफिकेशन चथनबगीदमक सिटी पुलिस स्टेशन दा सिनखे इम्फाल वेस्ट डिस्ट्रिक्ट पुलिस कमांडो ना ngasi ayuk pung 8 lom taba matamda pele gi lanmi ama kaisampat laimajam laikai dagi fare युमथंगनरिबा म्यांमारदा था मरिगी ओइबा बेसिक मिलिटरी ट्रेनिंग फंगलबा पेलेगे कैडर अदुगी ममिंगना मैस्नाम सलाइखोंबा मंगांग अतोपा ममिंगना हिटलर अमदे तमथीबा कौबा सही 13 सुरबा मियोय अदु कैसांपात लेमजम लाइकाइदगी लाइखिद्रबा एम इबुंग नुंगसिगी मसानुपाने मंगोंदगी मोबाइल फोन अनि फंगले हारि हौजिक लमदम असिदा असुंबा हाइबसि मिचंग संगा अमदि पैसाना हुमखिबगुम तौरकले बोसेम की सेक्रेटरी अमदि कंट्रोलर अनिमक इखंग खंगोदना लौथोखिबा हाइबसि तराई ने लौबा यारोय हाइना अपुनबा इरैपाकी महिरोय सिनपांगलुप एम्स की चेरोल अमन हाइरकले चेरोल असिना मखा तारिबदि मार्क टेम्पिंग तौबगी वाथोक असि तुमिनना लोइसिनबा यारोय मरा लैबा मी पुथोकपा या ngakpigani मरा लैबा मी पुथोक्तबा यारोय लेंगांगना पुथोकपा ngamdrabadi एम्स ना पुथोकनी ममांग थक्ता बोसेम की वाथोक मरी लेनेना एम्स की ओइबा वाफम कया मियामदा थमख्रे बोसेम दा असौबा लोंजा लोंथुप तौबा अमदि मिचंग संगा नाइबा खुपु अमा लैरबरा हाइबगी चिंगनबा लैरे महिरोय क्याबु लालोनपोट ओंथोक्तना बोसेमदा दायित्व लैरबा सेक्रेटरी अमदि कंट्रोलर गी खुजेक फावबा साबा यावरे मसिदा मराल थंजिनबना अचुंबा वायल ओइरोय मियोय अमा कंखनबा होनबदा मराल लैतबा मिसक अमुबु बलिगी हामिंग तहानबगी थौसिल एम्सना याबा ngamloi हाइरे पासोई केंद्र की मनुंग दलैबा खंगलबा बेनिफिशियरी सामदा प्रधानमंत्री जन आरोग्य योजना आयुष्मान भारत गोल्डन कार्ड केंद्र के एमएलए ओरिबी एके मीराबाइना खुसिनखरे ngasi कमन सर्विस ग्राम पंचायत अमदि जिला परिषद चंगांगै अनिना सिंदना चंगांगै कम्युनिटी हॉल दा पांगथोकिबा थोरमदुदा अथोइबा मिथुंगनेन ओइखिबी एके मीराबाइना ngasi यंथोंलिबा गोल्डन कार्ड असिना लाइरबगी पनखै मखादा लैरिबा इमुंगसिंगदा कानाबा खरदि पीबा ngamlagani कार्ड असे इंग्लिश अंगनी 13 की सोशियो इकोनॉमिक कैश सेंसस की मखादा खंगतपने पाव असिना सरकार के हॉस्पिटल अमदि प्राइवेट हॉस्पिटल सिंगदा अना लयंगदा लुपा लाख 5 फावबगी खुदोंचाबा पीरि हाइखे सरकार
ꯑꯩꯈꯣꯏ ꯂꯩꯔꯤꯕ elected memberꯁꯤꯡꯁꯤꯅ ꯂꯩꯔꯤꯕ scheme ꯃꯌꯥꯝꯁꯤꯡꯗꯣ ꯐꯖꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕ꯭ꯂꯤꯛꯇ ꯌꯧꯍꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯂꯩꯔꯤꯕ MLA ꯈꯪꯗꯦ ꯖꯤꯂꯥ ꯄꯔꯤꯁꯗ ꯈꯪꯗꯦ ꯄꯟꯆꯥꯌती प्रधान खंगे रूपमहल थिएटर नसिंदना पांगथोखिबा तरामापन सुबा रूपमहल आर्टिस्ट मेमोरियल ड्रामा फेस्टिवल लिसिंगनि तरानिपान गी फल लौथोखरे पीपल्स आर्ट एंड ड्रामाटिक एसोसिएशन गे तस संगथोई प्लेना बेस्ट प्ले अमदी युमजाउ लाइरेंबी ड्रामाटिक एंड कल्चरल यूनियन गे आई नोरोक तारेना अनि सुबा बेस्ट प्ले ताखरे खेंगजोंग लांगे ड्रामा मैडम गी डायरेक्शन पीकिबा डॉक्टर एस थानिलेमना बेस्ट डायरेक्टर अमदी तस संगथोई गे डायरेक्शन लाइश्रम रंधोनीना सेकेंड बेस्ट डायरेक्टर ताखरे आई नोरोक तागे गे आईवा मनी युमनाम अमदी तस संगथोई गे आईवा युमनाम राजेंद्र अनिना बेस्ट स्क्रिप्ट अमदी सेकेंड बेस्ट स्क्रिप्ट मथंगसिना ताखे आई नोरोक तारगे ड्रामादा लोयागे सक्तम लांखिबा थोंगाम नवचंद्रना बेस्ट एक्टर अदुगा मैडम योहेनबगे सक्तम लांखिबा CS बसंता अमदी तस संगथोईदा योंखाम गी सक्तम लांखिबा सरांगथेम हेनरीना अनिना पुन्ना सेकेंड बेस्ट एक्टर ताखरे लमदम असिदा फॉर्मल एजुकेशन लेत्रिंगैगी मपुंग ओइबा महै मसिंग तंबा असि थांगताना ओइदुना लाखिबने अदुबु फॉर्मल एजुकेशन महु सिनखिबदगी थांगता असि नमसिनदुना थंबिख्रे थांगताना मराई चाइथरखिबगा लोइनना लमदम असिगी इंखलकलिबा नहासिंगी लमचत साजत थक्सी कासे थगोलोल अमदी मरैबाक नुंसिबगी चांगसु हंथरकले मरमदुना कैथोलिक स्कूल यावना स्कूल खुदिमक्ता थांगतागी सब्जेक्ट हापकदबनि हाइना कि मार्क्स की सेरोल अमना हाइरकले हजिक पाउगी मरकथना तेन बब्रे मतंग लौजरे मणिपुर इहान हानबा ओइना हेल्थ केयर प्रोडक्ट सिंगी फंगफम डायग्नोम्ड इंस्ट्रूमेंट्स हेल्थ केयर सिस्टम Office Khoyathong Nagamapal Road Imphal 795001 Branch Office Lalambung Makhong Rims Road near Syndicate Bank Imphal 795001 Complete Rain Star Surgical Instruments Hospital Equipments OT Lights and Tables Autoclaves Rehabilitation Aids Hospital Consumables Healthcare Products Diagnostic Reagents Hearing Aids Blood Glucometer Digital BP Monitor Air Mattress Nebulizer Nachingba Singi Oina New Year gi 20 to 25% discount Pizari terms and conditions apply. Hena Kupamarol Gidamak contact Tobirau 0385205690 Amadi 7085776993 Ekoigi email diagnoinst@gmail.com Khudong Chabasi Manghan Biganu Diagnomed Instruments Healthcare System ब्रेक के मतुंग दा मयाम बमुकना तराम नोक्शरे लाखदोरिबा लोकसभा मिखल गमरी लेनेना कांग्रेस पार्टी की मपांगल कंखन अनबगी पांदमदा AICC की मियंग मखादा साथरकपा जन संपर्क अभियान कैंपेन अंद्रो केंद्र की ओइना ngasi हौदोखरे MPCC की लमजिंग मखादा अंद्रो ब्लॉक कांग्रेस कमिटी न सिंदुना यारिफोक अंगथादा पांगथोखिबा थोरमदुदा सरुक याखिबा वेटरन पॉलिटिशियन ओ जोइना हौजिक पालिबा नरेंद्र मोदी की BJP लंगाक असि कम्युनल ओइबा लाइरबा लोंमी सिनमी सिंगे खंदबा लोइनाना चिनगा खुदका मानबा लेंगाक अमनी BJP बु मणिपुर के लेहाउदगी मुथत पाहाइबसी कांग्रेस के अमत ngairaba pandamni haike थरमदुदा कांग्रेस के लुसिंगबा कया सरुक याखे अखोई करिगुंबदा BJP ना भारत अमुन लागदी ngसाइगी सेकुलरिज्म हाइद्रा सेकुलरिज्म भारत लैबा प्रजासिना महाकी अनिंगबा अपाहंबा धर्मद चचबा मदुदा मियाम पुनमना व्यवहार तोबा हाइबदु तुओगा ngasiदी तसेंग हाइरकांदा हिंदू फेनाटिक हिंदू ngaptagi भारत अमु इगदबनी हाइबी वाखलोन संगलपता मयाम टीवी दे ओरंगनी होते उजी मग केरला की सबरीमाला आश्रमदा खनरीबा फुनबद सिनरीबा याइनरीबा मयाम भारत की मपम खुदिंगदा ngasiदी का khongchaibei thabukina kasi भारत Relief Center for Welfare of Differently Abled Persons Manipur Sinduna ngasi Kwatha Santhong Makha Lekaida Nongmigi Oiba Wakal Taminabagi Thorama Pangthokre Thormadugi Sorok Amoina Kana Lejadraba Amadi Lukhrasingda Chalhorabi Maraibak Thiraba Nupi Singda Blanket Sing Yenthokhre Ngasigi Thormaduda Moirang Kendrogi ex MLA M Prithviras Kwatha Gram Panchayat Ward number 8 ki member Maibam Purnima ex ward member K Ibemsa National Awardee Laimyum Amarendra Amadi Medical Department के Retired Supervisor ex Manglemsu Saruk Yakhe
Jawaharlal Nehru Manipur Dance Academy ga sorok atingbi nata sankritan pala marup ka khusan maduna mamang thagi kuntaretage satharakhiba numit tarani thoini gi oiva nata sankritan workshop ngasi loishinkhre Jiribam gi sorok atingbi da leiba Hill Guard Community Hall da pangthokiba thoram aduda Zen Manipur Dance Academy gi director L Upendra su saruk yakhe Ngasi Moreda Leiva Hill Tribal Council ki Conference Hall da Office of Banking Ombudsman Guwahati na sinduna Banking Ombudsman Scheme Lishingani Tarataruk Haiva banner makhada awareness program ama pangthokre toromaduda tongan tongan ba department singi mihut sing amadi CSO singi lusingba sing saruk yakhe Ukhrul District ki Litan Outpost da leiva taratre suba Assam Rifles ki personnel singna lambi da lakpa nupi singda lujada bamongda sektobu ki thong chatharakpagi mayokta khunja singna irang hokre Thodok ase ngarang numidang wairam pung mari makhairam taba matamda Imphal Ukhrul lambi paringe Sangkai Village da thokibani Litan Outpost da leiva taratre suba Assam Rifles ki Captain Diras na lusingba kangbu amana lambi paring adu da lakpa gari sing sektobu ki thabak chathabada Matamadu da yang popidage gypsy amada lakpa nupi singbu niyam kaina lujadaba mongda masa sokna sektobu ki thabak chatharakpadage irang horkibani tungda taratre suba Assam Rifles ke sangsakta leiba CEO masamak laktuna sathakiba thong adu ngakpinaba amadi mara leiba personnel singi mathakta lokhatpam thokpa action lokhatkani haibage thajaba pirambadage miyangbi ihau adu nemthakibani hairi Palel Police amasung Kaksing Excise ki apunba kangbuna ngarang sathakiba drive ta Palel gi tongan tongan ba mafam singdagi yungang amasung yungau kaya fagatkre fagalaba nisagi polam sing adu miyam mamangda haidoktuna mahan khre hairi Hojik sanabagi paung fangbigani Youth and Students Welfare Club Sabungkhok na sinduna thasigi maridagi satharakhiba mariraksuba Sabungkhok Cup All Manipur Often Under 15 7-man A-side football tournament ngasi sanakhiba ahanba match ta Sanakaitel FC amadi Sekta FC goal amamam chanaduna draw satke anisuba ground da sanakhiba match tana Devesori FC Telona YSWC Sibu Panjil ahum amada maithiba pikhi amaromda ngasi nungthil sanakhiba ahum suba ground na NLMC Nungoina Pabung FC bu Panjil Amasinoda Maithiba PK Nungtilge Anisuba match ta Hufa FC Haingangna YSWC B bu Panjil Mari Anida Maithiba PK Loinana Aroiba ground Sanakiba match tana Moirang Kampu FC na PYPC Pungdongbamge Mayokta Panjil Amasanduna Mai Pakhe Thasigi Tarani Thoidagi Taram Doi Fogba Kolkata da Leiva Stadel Hotel Salt Lake ta Sathagadoriva Boom MMA Indian Premier Fighting League haina mingthonba Mixed Martial Arts Fighting League ta lamdamasigi sanaroi marina saruk yagadori state asigi mahut sinduna saruk yagadori ba sanaroi mari adudi konsam manglem jaw takelambam minaw mayang mayum Imran amadi ningthaujam sanjoy maitai ni Hojing ngasi nungthil da phongkhiba Manipuri pause singi moriba pawmuk puna khangminase Kanglaipak ki Maira, Chief Minister N.Biren na Start of India yatra van Lamthakhre. Lok Sabha Mikhalda Manipur ki inner amasung outer da BJP ki mirep na mai pakani N.Biren. Prime Minister Narendra Modi ki awang nongpok ki khongchat prajasingda mai chusilambani O.Ibobi. Achumba Mikhal oinaba electoral reform tawgadavani Dr. Nara. Lomi singi fangfam thokpa hagmat pagidamak district mangagi lomi singa January 9 da wakat khongchat chatkadauri. Paugzel Media ki thogdang yaudana leibak ama chaukhatpa ngamloi Shyam Kumar Democracy ki wahantok leinabagidamak aikoi punsinba matam yaure Samarjit Suna General Strike sagotkani Start of India Manipur Jatra van Lamthakhre Kangla Pau Lakadoriba Lok Sabha Mikhalda BJP na inner amadi outer gi sit animak fangani Biren Langthawal Kendra gi mahiroi chawanga trama thoida tembang pikre Matamamada infrastructure amadi education da miyeng thamlambadu ngasidi miyamgi service ta thamle Shyam Mukhyamantri na Maharaj Gambhir Singha gi semgat sagaliba yengsinkhre Pandam tongan tongam da project ya sangakre urep uyung tamkhre Androda gi wakha khulfawba cable car thamlagani Shyam Kumar
Prime Minister ni Imphal da lakpada package khar lauthok lamgadra hairaga miyam da mai oina chusillaga chatkhre Congress. Aroibada maroiba pawmu kana phongbigani. Chief Minister N.Biren Start of India yatra van ngasi Chief Minister secretariat ge Lamthakhre. Prime Minister Narendra Modi ki khongchat awang nongpok bharat ki meeyamda mai churambani haina hannagi Chief Minister O.Ibobi na phongdokhre. Amadi Revenue Minister Karam Shyam na mayang langjing taningi khunja singda nouna allotment touraba pattadarsingda Jamabandi yenthokhre. Ngashi ko nadi matang sida Manipuri Paulo jare Times of Manipur News yang biru punung tege amukana kada nabi athang jare.